ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯁꯨꯡ ꯐꯣꯡꯈꯤꯕ ꯁꯤꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯕꯤꯖꯦꯄꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯟꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯟꯗ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯃꯊꯪ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯏꯁꯨ ꯀꯌꯥ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯩꯅꯔꯝꯒꯗꯧꯔꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠꯀꯤ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃꯗꯤ ꯇꯦꯟꯇꯦꯇꯤꯚ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯠꯇ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯣꯐꯤꯁꯇ ꯄꯤꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 29 ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯑꯣꯐꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯀꯌꯥꯁꯨ ꯈꯟꯅꯔꯕ ꯌꯥꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯜꯍꯧꯂꯨꯞ NACN-IM ꯒꯤ ꯋꯥꯔꯣꯏꯁꯤꯟꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯔꯕ ꯌꯥꯏ꯫ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ NGO ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯁꯨ ꯋꯥꯔꯤ ꯁꯥꯔꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯂꯩꯔꯝꯕ ꯑꯥꯔꯇꯤꯀꯜ 370ꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯁ꯭ꯇꯦꯇꯁ ꯂꯧꯊꯣꯛꯂꯒ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔ ꯑꯃꯁꯨꯡ ꯂꯗꯥꯈ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟꯕ ꯐꯤꯔꯥꯜ, ꯇꯣꯉꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯗꯨ ꯄꯨꯝꯅꯃꯛ ꯃꯨꯊꯠꯇꯨꯅ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯐ꯭ꯂꯦꯒ ꯑꯃꯗꯤ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯕ ꯂꯝꯕꯤꯗ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯖꯝꯃꯨ ꯀꯥꯁꯃꯤꯔꯗ ꯑꯣꯏꯈꯤꯕ ꯐꯤꯚꯝ ꯑꯁꯤꯅ NACN-IM ꯅ ꯇꯥꯜꯂꯤꯕ ꯇꯣꯉꯥꯟꯕ ꯐꯤꯔꯥꯜ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤꯃꯗꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯇꯥꯛꯂꯕꯅꯤ꯫ ꯑꯃꯔꯣꯝꯗ NACN-IM ꯈꯛꯇꯅ ꯅꯥꯒꯥꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤꯁꯨ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯃꯔꯣꯝꯗ ꯃꯇꯝ ꯁꯥꯡꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗ ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯈꯪꯍꯜꯂꯝꯒꯅꯤ ꯍꯥꯏꯅ ꯑꯃꯤꯠ ꯁꯥꯍꯅ ꯍꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯗꯤꯜꯂꯤꯗ ꯎꯅꯕꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯁꯣꯏꯗꯅ ꯎꯅꯔꯝꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕꯣꯔꯗꯔꯒꯤ ꯏꯁꯨꯅꯆꯤꯡꯕ ꯀꯌꯥꯒꯤ ꯃꯇꯥꯡꯗꯁꯨ ꯁꯣꯏꯗꯅ ꯈꯟꯅꯔꯝꯒꯅꯤ ꯊꯥꯖꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯕꯤꯖꯦꯄꯤ ꯅꯦꯁꯅꯦꯜ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦ.ꯄꯤ. ꯅꯟꯗ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯊꯒꯗꯕ ꯇꯨꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯃꯊꯪ ꯊꯥꯒꯤ ꯑꯃꯗ ꯂꯥꯛꯂꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯥꯒꯥꯂꯦꯟꯗ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯃꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯃꯔꯨ ꯑꯣꯏꯅ ꯄꯥꯔꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯒꯅꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯔꯛꯀꯤ ꯃꯤꯈꯜꯗ ꯕꯤꯖꯦꯄꯤꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯀꯌꯥ ꯑꯗꯨꯒꯤ ꯒꯦꯗꯔꯤꯡ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯊꯥ ꯑꯁꯤꯒꯤ 10ꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ, ꯅꯥꯞ, ꯗꯤꯁꯇ꯭ꯔꯤꯛ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯄꯨꯟꯕ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯏꯁꯤꯡ ꯑꯦꯔꯤꯌꯥꯗ ꯑꯦꯀꯔ 10 ꯔꯣꯝꯗ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤ ꯌꯥꯟꯊꯠꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠꯇ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯚꯥꯏꯑꯣꯂꯦꯟꯁ ꯆꯠꯊꯅꯕ ꯊꯥꯒꯠꯂꯨꯕ ꯃꯤꯑꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯗꯤꯁꯅꯦꯜ SP ꯁꯤꯕꯅꯥꯜꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯥꯡꯄꯩꯂꯨꯟ ꯍꯥꯎꯀꯤꯞ, ꯆꯍꯤ 19 ꯑꯄꯣꯛꯄ, ꯁꯧꯄꯥꯟ ꯍꯥꯎꯀꯤꯞ ꯂꯥꯡꯒꯣꯜꯗꯒꯤꯅꯤ꯫ ꯃꯍꯥꯛꯅ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠꯇ ꯊꯥꯒꯠꯈꯤꯕꯒꯤ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ ꯑꯃ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯍꯣꯜꯗꯔ ꯑꯁꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯉꯔꯥꯡ ꯂꯥꯡꯒꯣꯜꯗ ꯂꯩꯕ ꯃꯌꯨꯝꯗꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫ ꯄꯣꯄꯤ ꯊꯥꯔꯤꯕ ꯃꯐꯝꯁꯤꯡ ꯉꯥꯛ ꯁꯦꯟꯅꯅꯕ ꯄꯨꯂꯤꯁꯀꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯅꯕ ꯆꯪꯒꯗꯕ ꯁꯦꯜ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯐꯥꯎꯕ ꯃꯍꯥꯛꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯅ ꯊꯥꯒꯠꯈꯤ꯫ ꯃꯁꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯐꯦꯟꯁ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝꯕꯨ ꯑꯥꯏꯟꯅ ꯌꯥꯗꯕ ꯄꯣꯄꯤ ꯊꯥꯕꯗ ꯂꯥꯟꯅ ꯂꯝꯖꯤꯡꯕꯅꯤ꯫ NDPS Actꯀꯤ ꯃꯈꯥꯗ ꯃꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯣꯐꯦꯟꯁ ꯑꯃꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯧꯒꯠꯇꯨꯅ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯕ ꯂꯪꯖꯪ ꯑꯃ ꯑꯣꯏꯅ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟ ꯏꯝꯐꯥꯜ ꯏꯁꯅ ꯂꯨꯆꯤꯡꯕ ꯄꯣꯔꯣꯝꯄꯥꯠ SDPO, DSP ꯀꯃꯥꯟꯗꯣ, ꯏꯝꯐꯥꯜ ꯏꯁ ꯀꯃꯥꯟꯗꯣ, ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ, ꯈꯥꯕꯩꯁꯣꯏ ꯑꯃꯗꯤ ꯅꯥꯔꯀꯣꯇꯤꯛ ꯁꯦꯜꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯌꯥꯎꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯁꯕꯜ ꯂꯩꯀꯥꯏꯗ ꯉꯁꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ WY ꯇꯦꯕ꯭ꯂꯦꯠ ꯑꯃꯁꯨꯡ N10 ꯀꯦꯞꯁꯨꯜꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯐꯥꯒꯠꯄꯗ ꯌꯥꯎꯔꯤꯕ ꯅꯤꯡꯊꯧ ꯐꯨꯟꯗ꯭ꯔꯩꯃꯌꯨꯝ ꯑꯄꯣꯛꯄ T. ꯃꯂꯤꯛ ꯄꯨꯂꯤꯁꯅ ꯗ꯭ꯔꯥꯏꯚ ꯆꯠꯊꯕꯗ ꯄꯥꯔꯁꯣꯅꯦꯜ ꯑꯅꯤꯗ ꯐꯨꯔꯛꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ꯫ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯂꯧꯈꯠꯅꯕ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯃꯅ ꯃꯌꯥꯝ COVID-19 ꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯊꯨꯡꯗꯕ ꯖꯒꯥ ꯂꯩꯇ꯭ꯔꯦ꯫ ꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯋꯦꯕ ꯂꯥꯛꯑꯅꯤ ꯍꯥꯏꯔꯤ ꯃꯌꯥꯝ꯫ ꯏꯪ 2019ꯗ ꯀꯣꯚꯤꯗꯀꯤ ꯑꯍꯨꯝꯁꯨꯕ ꯋꯦꯕ ꯃꯥꯌꯣꯛꯅꯔꯒꯅꯤ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ COVID-19 ꯂꯥꯏꯅꯥ ꯂꯥꯏꯆꯠꯀꯤ
saiting asi makha tana hengalakigani haina ingit tawraduna lakliba kumza Englishing aniga kunga matuiga anganba sarukta Europe mahadis ki mafam mayamada tamthiraba laisat asigi ahum suba web mayoknaragani haina World Health Organization WHO gi special COVID-19 inboina akanba warning tawduna nungnangba phungdokre Haujik laisat asina mari lainana miyamna thiengnariba crisis asi kohananaba Europe ki lebak singne pekhaliba thorang sing asidi mapung phab oidri hainasu inboy eduna piendaba phungdokhi Mahadesh asida COVID ki laisat thiengnanaba akanba thabak sing pekhatuna laina laisat asi khara makhai hantharurabasu ningtham tha changlakpaga loinana laisat asi nahaunana hengalakpa thiengnari laisat asigi ani supu web tholakpada Europe ki lebak singda Thawai Yauksinba Watkibadu, Handaki Matangdasu, a home Balatrabadi, Miam Hena Waragani Hakianasu, Paushina Makatana Fundurakli, Dugamam Piriba Cantina Sedukimaticana, Cantini High Miam Zuzik in Tandasanga Ponina, Isa Punkudimakanta Minasi, sectional Lena, Sidi Lena Bokona Minasiduga, Sakana Pirba guidelines, Joy Sudamam Ganas Minasi Hina, Maniputopson, Makedus Apple Tozari, Dugamakasa Trakpoina Topa Maru, Paukuranamo. Makha tarakpoina mahairoi singgi oina yamna kanaraba topic ama amasung khangjinbada guardian singsu kanaraba topic ama mayam hajujiki school gi oiba matangda CBSE na academic session English singani kunga matugi class 10 12 exam gi matam laukhthoklagani Central Board of Secondary Education CBSE na academic session English singani kunga matugi oina class 10 amasung 12 thagadaba mahairoi singgi detail statement laukthokibaga loinana exam asigi tariksu athuba matamna board asigi website ta laukthoklagani haidi board asigi secretary Anurag Tripathi na wafam asing asi laukthokibani exam gi akupa schedule su mari lenaba mahairoi amadi guardian singna board ki website tigi yengba yanaba thorang pekhale haidi Hiramasiga mari lenana panba yabadi Maharashtra amasung Gujarat state anigi board na academic session English sing aniga kunga mathoigi board exam sing me tha phawa yethokrabane CBSE gi nasu academic session English sing aniga kunga mathoida pangthokadaba class 10 amasung 12 ki exam asi COVID-19 virus ki laisana maram oina yaithokpa yai haina khanbadagi state ani asigi authority sing nasu exam asi lakliba kumja English sing aniga kunga mathoigi me thada pangthokani haina laukthokibane Board exam asigi anauba matam yamna thuna lautholagani hairaduna CBSE na masigi mahairoi singi oiba test assessment sing matau karamna pangthokadagi haibagi matangdasu yamna thuna lauthoknaba thorang tawduna laire haiba wafam Tripathina makhatana phungdokhi mahakna hai haujuk malem gi oina lairiba tamthiraba COVID-19 gi laichat maraksida aikhogi mahairoi singna matau karamna study da khong thangjingani haibagi matangdasu kupna khanan nainagani New Education Policy ama Lauthokraba matungsida board asigi ojasingna mahairoi singna matau karamna anaubo mongda anauba technology sijinaduna takpi tambigadagi haibagi matangdasu khanaba loire ojasingsu ayambana hiramasigi matangda train tawre hauji online da sathariba classing asida mahairoi singna masada hainingba pokpasu thengnare handakta New Education Policy NEP Brighter Future of School Education haiba masu mapung phana pangthokre haiba wafam thamki Tripathi na exam asi matau karamna sathagani haibagi format adugi akupa waroldi phungdokhide mausana CBSE na loba class 10 amasum 12 ki board exam sing asi sei khudingi February dagi March phawgi manungda sathaduna laklibane handakta Central Board asina exam asigi khwaidagi nauba sample paper sing amadi mark pibigi anauba scheme ama miyamda laukthokhtuna khankrabani amabu oirabasu board ki exam matam sana pangthoknabu hotnagani haidenasu pauksi sina makhatana phungdorakli